Kievta Chatharakkhiba Russiagi missile Amasung drone attackna Yamdrabada Meeyoi 13 HATKHRE. Ukraine gi air defense ki asonba maikai singadu uthokladuna Russia na ngasi anganbada Chatharakkhiba missile amadi drone kayagi attackna Yamdrabada Meeyoi 13 HATKHRE haina local authorities singe maikai digi phongdorakli. Ukraine gi maikai da air defense ki mapangalasi US na makhoi da pirakhiba Patriot interceptor missile sing walakpadagi Russia gi maikai digi kapsilakpa ballistic missile sing aduna makhoi gi target sing adu da panba ngamki. Attack adu Ukraine ki President Zelensky na laibak adu gi mayamda achoba attack ama laklakani haina phonglokhiba matungda pungja khara leiraga chatharakpani. Meeyoi 13 shiraga atopa humpu henbaromna asogopa nangki haina authority ki maikai digi makhata na phongdorakli. Ngasi ayuki attack adu ngarang numidang athengbadagi horakhibani. Sagolse numita Kievta Chatharakkhiba Russia gi achoba attack amada Meeyoi 13 shiankiba adugi matungda handaki asina khwaidagi attack oiri. Russia gi Defense Ministry gi maikai digi phongdorakpada Ukraine na handakta long range drone sing sizinaduna Russia gi maruoiba thaugi facility sing kaya thugairakpana maram oiraga military gi damakta supply walakpa adugi paukumoina attack sing adu chathakibani hairi. Ukraine drone technology da khumang chawshilakpa asina haukiba tha khara asida Russia dagi makoina khudong chaba hena phangli haina nongchuplomda leiba lan gi expert sing na phongdorakli. Landfam da Russia gi landmi sing na makhata na changsingedaba adu thaugi depot sing drone athugai khiba maramda panduna leiribani. Amaromda Ukraine da USA na leibak adugi air defense mapangal hingal hanaba Patriot interceptor missile sing pirakadaba leiba amasung Middle Eastern land thoroppa maramna supply piba ngamdabani. Masina Ukraine gi maruoiba city singi damakta air defense system gi mapangal ka henna sotharakpa maramna Russia na khudong chaba laurakli bani haina phongdorakli.